Imes Paodam miyang tabiri basing butaram noksa bagaloy na kurumzari. Paodam masigi maroyo pauda Indo-Myanmar Football Exhibition Match ta saruk yarugadaba sanaroy amadi official sing Myanmar gidamak more thadokre. U yanthatpa mai thadokpa moregi holen phagi mafam sing Forest Minister na yengsinkre. Loyana AIFA irengbana DYA elang khangpokpi thoiduna 17 sena kapki final jangkre. Hojik mapungoy Paulo Birasi. Prime Minister Narendra Modi na makok oina lusingba India government na Southeast Asian lebak singa hena asset pamari thananaba look east policy bu act east policy haino onthokle haina Chief Minister N Biren Singha na phongdokre waphamasi Chief Minister na satliba tha sigi tang kuntre tagi kuntra phawba Myanmar gi Mandalay da pangthokadaba Women Football Exhibition match between Myanmar and India come business meet with traders of Mandalay and Sagang Division da saruk yarugadaba Manipur Women's Team lamthabagi Kangla Gate ngasi pangthokiba thoramda haikibani. Thoram aduda Chief Minister na makha taraduna haikibada Southeast Asian countries sing amangda ekhogi civilization ina khulaba nat amasung satnabi sing utkadabani. Act East policy mai pakpa haibasi ekhogi state da lakpa koirakpa singbu harau taramno okpiduna marup mapangum loinabana singba tawbiduna luna jana tawbadugi makha pole haiki. Ngasi khongsaliba team aduda Chief Minister na haikibada ekhoina mafam aduda football sanaba khaki damak satpa nate yumthang nariba lebak singa marup mapang oibagi mari thamnabagi mission amani haibasigi wakhalon thamgadabani haiki. Khongsa sa saruk yarugadoriba Minister MLA Singh amadi official singdasu lalol itik amadi visa on arrival khudong sabasingi matangda Myanmar government ka wari sananabasu haiki. Khongsa asida Yas Minister Let Pau Haukip, MLA Paunam Brojen, Y Surchandra State Level Committee for Operationalization of Act East Policy gi Convener RK Sibasandra, Siza Hospital gi Chairman amasung Managing Director Dr. KS Palinsu Saryari. Saliba tha sigi tang kuntaret amadi kunipanda Mandalay da pangthokadoriba Indo-Myanmar Football Exhibition match saruk yarugadaba Manipur gi nupi macha sanaroi amadi coach yauna official sing asi ayuk Imphal da leiba Kangla Gate gi Manipur gi Chief Minister na lamtharakhra matung asi ayuk pung 12 rom tabada More Trust Center da thunglakre makhoina mafam aduda leiringai da Paumi Singh da Sports Minister Let Pau Haukip na phongdorakpada Myanmar amasung India lebak anigi marakta afaba mari lenaba panda amaga loyana mamang sahi lisingai tarateta pangthokiba Sangai Festival da Myanmar dagi nupi football sanaroi sing laktuna Manipur da football match ama sanakiba aduda Myanmar na amuk football sanaba haiduna baton tarokibadagi ngasi amuk Myanmar da football sanarunabagi damak satpani Tang kuntareta Mandalay da match ama sanagani aduga tang kuni pandana Saigang region da sanaraba matung Lebak anigi oiba laloi itik kilamda mipa amasu pangthokani haiki. Team madu Myanmar gidamak more thadokre makhoibu moregi immigration officer amasu oiriba more police ki SDPO Lawrence ki team na Indo-Myanmar Iron Bridge phawba thindoki. Manipur Legislative Assembly ki Speaker Y Khemsa na haikre Imphal Dimapur lambi gi Kangla Tongbidagi mau phawbagi lambi gi phibam phatabadagi aduki matik upul waiful thangliba se yengsin biduna samjinaba Union Transport Minister da ngarang makse iduna khangan kre haina ngasi mahaki mayumda pawmising unabada phongdokre Speaker na makhata na haikibada haukiba tang kunma thoida Assamgi Tuli Hazarda Sahitya Parishad Assamgi Yankaitaruk Suba Mapok Numit Thoram Yaunaba by road ta chatpada Imphal dagi Kangla Tongbigi lambi khara pharaga Kangla Tongbidagi mau phawbagi lambi landslide thokibadagi ngasi phawba lambi samjin haudri lambi asi nongju thagi mamangda sembal loigani thajade lambi samjin bal loisinaba Manipur gi governor da su khangan khre hairi Myanmar Army na ngahak leitana India gi area ma oiriba Moregi Holland Phai gi mafam kaya mai thadokpa u yanthatpa tawriba mafam ngasi Forest Minister TS Kumar na yengsinkre
Maduda Ministerna handaki sahidagi senthok lambi leyanaba mafam asida cashewnut tharagani haikre. Forest amadi Horticulture Department ki official singaloyana Holland phagi ningtho Lalkhulung Haukip yauna yengsinkiba khongsa aduda Forest Minister T.S. Kumar na hai more asi yamna saba area oibanina Horticulture Department ki expert tanaraga lamdam asida chanagadaba cashewnut amadi jackfruit handaki sahidagi tharagani. Masina state amadi ampham asigi miyangi semilon phagatpada chauna mateng oiragani. Minister na makha takibada yumthang nariba leibak Myanmar amadi Bharat ki border area da u yanthatuna environment kahenduna global warming tholakpa thinganaba athubada Mukhya Mantri tanaraga thabak oina paikhatlagani. Handak sahigi hana yanthakraba sing nauna thajinduna environment protect taunaba honaragani amadi Myanmar romdagi u puslakliba sina state ki income da hena kana hanaba process tauragani haiki. Myanmar ki part namada saya kira thangal lemin namina yunun kero namina moina uji pak jan thallaga di environment ji akhoi ju effect of ji akhoi Manipur ji ko India ji ko adar masi onema chief minister tana daga yam kai to bi age haiba mayam sing ji kamai thingba ya ga te haiba do gi athu madam thabo pa khallaga ne do leiba manghaliba amadi thakriba ugi India ge amadi Manipur jaga sing ji pak channa ataki sai dagi new plantation tawra kanda hanagu mahuksa gu environment ji protect to khona Republic Day Tharongi Mangoyana Pamdaba Thodosing Toktanaba State Amadi Center ki Security Team Kayana Akanba Section Tharang Lakhotlingai Director Ngasisu Khongjom Police Station Manung Chanba National Highway 102 gi lambi gi nakalda Khongjom amasung Wangjing gi marak Khongjom Uning Khong haina khangnaba area da IED ama sakhangdaba singna plan tawduna thanamle thawdo asi 26 AR gi ayukta patrolling chatpa team amana highway asida chatlingai da makhoi gi sneak dogna khanglakpa ngamkhibani IED Lairambasna Maramoraga National Highway Asida Ayuki Pungnipan dagi nungthil numi yungba phawba makhal amatagi gari chalhankhide Kaksinglom dagi lakpa gari sing Khongjom dagi aduga Thaubalom dagi lakpa gari sing Tentha lamkhai dagi thaiduna Tentha amadi Shamram phawduna satnakhi Thaudo adubu Manipur Step Bomb Detection Disposal Team lakna yengsinki ahanbada bomb lei haina singnarama mafam adudadi firecracker gi aremba masak sing oirambadagi leitre haina lonaru matung 26 AR gi sneak dog na mafam adudagi pit khara khak satlaga liter mangagi electric pressure cooker amada haplamba kg ahungi oigadaba IED edu phangba ngamkhi mafam adudagi puthokpa kudong charoi deba leibadagi akanba section tharang kya lakhotla matung nungthil pung ama minute 30 rom tabada asoi angam yaudana mafam adumakta da pokhai hanki Thagdo Thopamda District Police ki Makok Thongbo Officer Sing District Administration Thobalgi ADM yauna atay Officer Sing amadi 26 AR gi official kaya lagduna yengsinki Kaksing Police Station ki DSP Y Premjit amadi OC S Nandapapu Sharma na luchingba Commando Thobal amadi Kaksing District ki apunba team amana ngasi ayu pung mga makhaidagi Taruk minit nipu mga tarakpa phawba Kaksing Irung Mapalda search operation chathakre operation aduda nupa sani taratare amasung nupi sani suma taruk verified tawki verification aduda makhata na wahang pahong tawnaba miyoi amata apha pun tawba yaukhide Chosampu Police amasung Torbung area da search operation ngasi ayupung mga makhaidagi tarep makhai phawba chathaki search operation aduda miyoi cham humpu verified tawki nupa ahumdi makhata na wahang pahongnaba police station da puki hairi Manipur Chief Minister gi Haksel gi tengbang haina mingthonba scheme hodokpa numiki thoram loira matungda asa worker kya na irang hoduna makhoida issue tawriba uniform asong atei polam kya mai thaduna khongjang tawbada yawba singi maraktagi makhoi mapan police na phajinkiba adubu yaningdaba utuna ngasi moreda leiba PIC moregi makhada leiriba asa worker kya na PIC gate mamangda protest tawkre Protest aduda saruk yakibi more ward number 7 dagi asa worker A thoina phongdorakpada hauze phajin kiba asa worker mapan atu matamda condition amata yauduna thadokadabani karigumba thadokdaba taragadi more block te leiriba asa punamak thabak lepai khongjang jangsilagani aduga lakliba tang kunipan polio numit asidasu asa worker singa thabak toba yauroi haiki Wari sanaduna kananabana amaga amagagi marakta thajanaba purakani haina Health and Family Welfare Minister Eljant Kumar na haikre wapam asing asi minister gi
Office Chamber Asa Workers Union gi mihusing yauna pangthokiba paugi miphang amada minister na phongdokhibani. Minister na makha taraduna haukiba thasi tang kunmathoi da Asa Workers singna makhoida issue tauba uniform sing mai thakibagi thaudo adu laibak thibani. Thaudo adu tasenga laibak thibani. Thaudo adu aranba pakthok amadi lana khanabadagi thokibani hainasu Asagi mihut amana haiki. Numit aduda phajan kiba Asa Workers sing adubu condition amata thamdana thadok pinaba loinana Asa Workers Union gi mihut singi maikai dagi thokiba thaudo adugi soikiba lankiba adugi matangda ngakpinaba su chief minister gi pukning singki Asa singi pigdaba waliba demand sing adu pinanaba chief minister ga khanaraga thabak paikhatlagani haina minister na Asa singda haiki Jiribangi MLA na mass verification tawbada athingba yaningda phongdoi haina pause singda phongdokpa leikre Jiribangi khulkhudingda police na verification ani ahumlak tawba yaukre sarkar na ayaba piba thabak tawbada karishu akaiba leite tawbatabu miyoibagi hakti manghandana amadi mahaki maikai su angamba mateng pangduna Jiribam dagi mitop tanthokisi haina Jiribam SG MLA MD Asabuddin na phongdokre wafam singasi District Handloom and Textiles Jiribamna Development Commissioner for Handloom Ministry of Textiles Government of India na sponsor tawduna pangthokiba awareness program on biometric registration for handlooms weaver gi thoramda athobe mitong oina saruk yarduna haikibani Mahana makha taraduna haikibada Jiri gi praja singa si laitalaran ayambani aduna su nomba mapan chatpa yaurambasu yai aduna kudakta combing operation sathabagi mawong asi tobiganu mangjongna khanganbiu haiba khaktani haiki Ngasigi tharamadda P Mina Kumari Devi Project Manager DST Jiribam TS Somojit Upadhyaksha Jiribam Jila Parishad amadi RK Nobin Chana Pradhan Dibong Gram Panchayat na tharamapu amadi akhana mithungsing oina saruk yakhi Lilong Haurebi College ke principal MD Shaidur Rahman na senja thumja tawre mahaki mathakta action lakhotlo haina mahiroi lupsinga sarkar da demand tawrakiba adu ngasi phawba tabi dabagi mayokta ngasi mahiroi singa National Highway 102 lambi thingbai khongjang chathakre ban sagapa singa Lilong usoipokpi amadi college asigi mapada tayar mai thaduna amadi asa ok tawba sing thingkre hairi Ban sagapa singa Thawal Police ki SP ga lambi thingliba singa wari chanabada tang kunipan da makhata na wari chanasi haibadagi nungthil pung amadagi bangi khongjang handokre hairi South Korea gi Chungju city da handakta pangthokiba ahumsuba Asian Penka Silat Championship 2018 bronze medal lawrakraba Naurem Boina amadi mahakpu takpi tambirakpa Grandmaster Khetri Jugeswar anibu pukning thogapa amadi Mahakna mahaki pokna palamdamda halakpada miyamna harau taramna opagi thora ama Library and Information Center Kaksingi Auditorium da pangthokre Aksu Kaksing Unipo Kaksing Sumnang amadi Francis Sporting Club Kaksing na punna silangduna pangthokiba thoramadda Kaksing Municipal Council Chairperson Naurem Sanjit Kumar Councillor Ward number 4 P Sanahal Vice Chairperson Khetri Jaljit amadi Ward number 4 gi member N Norena mathangsina athoba mithung Thauram mapu amadi akhanaba mithungi phampham langda lengsingki Bronze medal lawrakraba Naurem Boinau Kaksing Phausupa lekai dagi laikhidraba Naurem Krishna Mohan amadi Naurem Ongbi Bimola anigi masanupa atonbani Manipur Badminton Association MBA gi lamjing makhada Yairipok Badminton Association YBA na sinduna non-state Open Badminton Tournament 2018 January 18 dagi February gi tang mari phauba Yairipok Bisnuna hada laiba YBA gi Indoor Stadium da pangthoklagani haina Association Secretary MD Manawar na thadorakpa cherol amana hairi Tongan ba cash prize sing legadaba tournament asi category taruk haibadi single da open double da open under 19 gi single amasung double da open sahi kuntra manga mathaki single amadi double open sahi nifu mathak sahi nifu manga mathak amadi sahi yankai mathaki single amadi double open category singda pangthokani tournament asigi fixture gi dama January 18 da YBA gi office da draw tawgani hairi
India lengana Manipur Kanglaipa amasung Westia awang nongpoki miyam bulelam lengaki makada namthaduna thamlakpa si sahi umpunipan hele asigumba India gi lelam lenga asina iramdam miyamgi aningba pambagi mayokta lamdam asida nampuda pangthokliba Indian Constitution chana hankiba numit January 16 Republic Day asi Manipur miyam dadi tasona thinba numit amani haina aina thingkraba korkongi publicity committee na thadorakpa zerol amana hairakli Serol asina makata na hairakliba Iray bang miyanggi apunba yawolo korkom na lakliba January 15 gi nungyay sabok pung 12 dagi January 16 ki numidawairang pung 3 phawba pung 12 gi general strike lauthokle hairi general strike asida iray sa singna sintha lepiu yum dagi mapan thokpiganu Republic Day boycott tobiu aikogi punsi amasung irani thum Langgoi sanduna singnariba India gi loilamlenga asigi mayokta numit asida apunba lising ama utminasi numit asida tangai phadana lining laisol ana layeng amasung maihau langpoka marina bab tharam singdi konsiloi hairi lalholu SNLC KCP KYKL NLFT amasung PDC Kensu Republic Day boycott lauthokre Mahogany Football Club MFC Senai Tamil Nadu gi team da yaunaba under 13 amadi under 15 boys gi players sing khanabagi trial selection ama Mahogany Football Club amadi Cookie Students Organization KSO sampuna sinduna ngasi ayuk tuibong Peace Ground da pangthokre ngasi gi trial selection adu under 15 gi oina nupa masa sam 32 amadi under 13 gi na nupa masa sam 34 na saruk yaba lakhi Maduda under 15 gina sanaroi humputaro amadi under 13 gina yangkai manga aroiba selection da saruk yanaba khangatkre Khangalaba players sing asina hayeng nungthilpung anida ground asimakta da pangthokadoriba trial selection da saruk yagani hairi Ahum suba sajik leibegi wathokda Bihar gi hanagi chief minister Lalu Prasad Yadav amasung mahaki matam sangna rajniti gi oina loinarakpa Jagannath Mishrabu Sahi manga zelda thambagloyana lupa lak manga gi fine thian naba wayal pikre Lalu Prasad Yadav ti handagi ani suba sajik leibagi case ta mara leibadagi zelda thamlibani atopa case ani da su senariba Yadav ki mathakta tongan wayal jathak khigani hairi Lising Zampal Maudra dagi Lising Zampal Maudra teret phawbagi manungda Bihar bu ani thokna khaido tringai mangda Laluna CM oiringai manungda lupa crore samapan humdra henbagi sempham Sajik leibagi wathokta senaribani wathok adugi matangda thigaliba CBI na phongdokhibada Lalu Prasad Yadav na maruoiba mara leiraba misak oiribani Lising Zampal Maudra dagi Lising Zampal Maudra mari phawbagi manungda ain kaina Lalu Yadav na Diogar district ki treasury dagi sel maya ama lauthokhi Sahi humpumapan suraba Lalu Prasad Yadav Ranchi gi Birsa Munda jail da leiri Afghanistan gi Jalalabad laiba Save the Children Aid Agency gi office manakta car bomb amana attack sathakre loyana security force singa nomai kapnakre haina provincial government ki wangangloi amana phongdokre thaudo aduda mioi 13 asopan nangki hojik phawbadi attack adu kanana tokhibano haibagi claim torak palaitri adu moinamak Nangarhar province hairiba Jalalabad city lairiba province asi Islamic State yamna kanba mafamni hairi Delhi Assembly gi seat kungi mikhal pangthokpa yakhiroi haina Delhi High Court na rai pirakpadagi Chief Minister Arvind Kejriwal sor hondokle hairi Election Commission na MLA kunbu disqualified tobagi mayokta Kejriwal na case ama file torakibani Offices of Profit ki phampai haiduna MLA kunadu Election Commission na disqualification tawnaba President Ramnath Kovinda recommendation tawnaba khanganki President asu ayaba pikhrabani Parliamentary Secretary Singh Assistant Minister Singh thamnabagi law Madhya Pradesh amasung Rajasthan di pass tawkre Delhi nasu madugumba law ama semnaba thabak lakhotkrabani adubu Lieutenant Governor na ayaba pidabadagi biladu law onba ngamdri AAP gi senior leaders nadi Election Commission na BJP gi dama na koinana thabak tawi haina maral siri sanabagi pauda Sena Athletics Organization South Kaksing na sinduna Kaksing Wairi Khunjampat ground na jathariba 17 Sena Cup ki ngasi sanakiba ani suba semi final match da AIFA irengbana DYA elang khangpokpibu panjal ani sinoda thoiduna AIFA final jangkre AIFA gi panjal ani adu El Dinkuna match ki minute 13 amadi N Jingkhaina minute 13 pandasan kibani tournament gi final match da Apsamanta amadi AIFA irengban ani na sanaragani Hauzi aroibada maroy pam kana pijari
Indo Myanmar Football Exhibition Match ta saruk yarugadaba sanaroi amadi official sing Myanmar gidamak more thadokre. U yanthatpa mai thadokpa more gi holen phagi mafam sing Forest Minister na yengsinkre. Loyana AIFA irengbana DYA elang khangpokpi thoiduna 17 sena kapki final jangkre. Ngasi gidi match Paodam pijaba matang asilo sinjare miyang tabiri basingbu khurumjari.